ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯀꯦ ꯅꯨꯄꯤꯗꯨꯒꯤ ꯍꯣꯡꯂꯝꯕ ꯃꯑꯣꯡꯗꯣ ꯃꯊꯟꯇ ꯉꯛꯆꯅꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯍꯥꯟꯅꯒ ꯂꯥꯡꯇꯛꯅꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯐꯥꯎ ꯇꯥꯅꯤ ꯈꯪꯗꯕꯤ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯕꯤꯃꯣꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯀꯩꯅꯣ ꯇꯧꯏꯗꯨꯗꯤ ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥꯈꯩ ꯀꯗꯥꯏꯗꯩ ꯂꯥꯛꯏꯅꯣ ꯑꯁ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯂꯥꯛꯏꯅꯤ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤꯕꯅꯦ ꯑꯩꯁꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯑꯗꯨ ꯈꯪꯅ ꯂꯥꯎꯔꯤꯗꯨꯗꯤ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯉꯥꯎꯗꯦ ꯀꯩꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯪꯗꯦ ꯕ꯭ꯔꯁ ꯑꯝꯇ ꯃꯃꯥꯡ ꯗꯨꯀꯥꯟꯗꯒꯤ ꯂꯧꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯕ꯭ꯔꯁ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯥꯏꯅꯦ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥꯈꯩ ꯏꯔꯤ ꯂꯤꯈꯩ ꯀꯩꯅꯣ ꯅꯣꯏ ꯅꯨꯄꯤꯗꯤ ꯎꯗꯦꯅ ꯑꯣ ꯑꯩ ꯅꯨꯄꯤꯗꯤꯅꯦ ꯃꯄꯥꯝꯗ ꯖꯩꯒ ꯑꯃ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯉꯔꯥꯡꯗꯒꯤ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯅꯍꯥꯟꯋꯥꯏꯗꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯗ ꯃꯈꯣꯏꯗꯤ ꯃꯤ ꯌꯥꯝꯖꯗ꯭ꯔꯤꯗꯨꯗꯤ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯑꯣꯐꯤꯁ ꯉꯥꯏꯍꯥꯛ ꯌꯧꯔꯒ ꯅꯨꯡꯁꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯀꯩꯅꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯗꯤ ꯍꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯀꯩꯗꯤ ꯍꯥꯏꯅꯈꯤꯒꯦꯕ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯑꯩꯅ ꯃꯥꯅ ꯄꯤꯔꯝꯕ ꯐꯩꯖꯣꯝꯗꯨ ꯊꯦꯡꯅꯔꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯇꯩꯗꯤ ꯃꯥꯅ ꯃꯥꯁꯦ ꯃꯤ ꯑꯃꯒꯤ ꯄꯥꯞ ꯑꯗꯨꯝ ꯄꯨꯔꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏ ꯍꯩꯁ ꯄꯥꯎꯁꯦ ꯑꯦꯟꯇꯦꯅꯥ ꯁꯝꯅꯕꯩ ꯃꯇꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄꯅꯤꯅ ꯃꯥꯅ ꯇꯧꯔꯛꯄꯗꯣ ꯃꯇꯥꯡ ꯆꯥꯅ ꯄꯥꯏꯍꯧꯗꯕꯅꯤ ꯅꯪꯁꯨ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ ꯈꯪꯉꯗꯤ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯁ ꯃꯃꯥꯏ ꯅꯝꯕꯔꯗ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯝꯕꯔꯗꯣ ꯅꯪꯒꯤꯗ ꯁꯦꯚ ꯇꯧꯁꯤꯜꯂꯣ ꯑꯁꯪꯕ ꯃꯇꯝꯗ ꯍꯟꯖꯔꯛꯁꯅꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯨ ꯀꯩꯅꯣ ꯏꯇꯥꯎ ꯃꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯑꯀꯥꯏꯕ ꯂꯥꯛꯇꯧꯕ ꯃꯥꯜꯂꯦ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯃꯥꯅꯁꯨ ꯅꯪ ꯈꯜꯂꯗꯤ ꯅꯪꯒꯤ ꯃꯇꯝ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯐꯔꯦ ꯃꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯦꯗꯤ ꯍꯥꯏꯔꯤꯗꯅ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯒꯦ ꯑꯗꯨꯅ ꯐꯔꯦ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯣ ꯌꯨꯁꯨ ꯊꯧꯔꯅꯨ ꯉꯁꯤꯗꯤ ꯃꯥꯒ ꯍꯣꯔꯦꯟ ꯅꯣꯔꯃꯦꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯨꯀꯣ ꯏꯇꯥꯎ ꯑꯩꯅ ꯌꯨ ꯊꯛꯏꯁꯦ ꯃꯔꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯛꯇꯕ ꯑꯩ ꯀꯃꯥꯏꯅ ꯂꯩꯐꯝ ꯈꯪꯗꯣꯏꯅꯣ ꯀꯣꯏꯕ ꯐꯥꯎ ꯀꯣꯏꯅꯗꯦ ꯅꯨꯡꯁꯤ ꯐꯥꯎ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯩ ꯇꯧꯔꯗꯤ ꯐꯖꯔꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯗꯕꯅꯤ ꯈꯔ ꯆꯥꯎꯔꯛꯂꯦ ꯈꯪꯂꯗ꯭ꯔꯥ ꯍꯥꯏꯀꯥꯟꯗ ꯃꯗꯨꯁꯨ ꯈꯪꯕꯤꯗꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯅꯪ ꯅꯨꯄꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕ ꯉꯥꯏꯌꯨ ꯄꯨꯟꯁꯤꯁꯦ ꯃꯥ ꯑꯗꯨꯝ ꯉꯥꯏꯔ ꯂꯥꯛꯑꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯃꯨꯛ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ ꯏꯇꯥꯎ ꯑꯣ ꯊꯕꯛꯀ ꯆꯠꯇꯕꯤꯗꯅꯦ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯊꯕꯛ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯅꯦꯜ ꯊꯕꯛ ꯑꯃꯒ ꯑꯩꯒꯤ ꯀꯔꯤꯌꯔꯒ ꯄꯨꯟꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤꯕ ꯅꯨꯄꯥꯅ ꯇꯥꯗꯗꯤ ꯀꯩꯅꯣ ꯅꯪꯅ ꯉꯝꯃꯣꯏꯗ ꯑꯣꯏꯔꯒꯅ ꯑꯩ ꯂꯥꯛꯑꯒꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯅꯪꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯤꯔꯒꯦ ꯀꯩꯅꯣꯗꯣ ꯈꯟꯅꯕ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯇꯧꯅꯨ ꯇꯣꯛꯑꯁꯤꯗ ꯏꯇꯥꯎ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯁꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯃꯅꯤꯡ ꯍꯜꯂꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯦꯟꯅꯔꯛꯏꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯒꯗꯧꯔꯦ ꯇꯣꯛꯑꯁꯤ ꯏꯇꯥꯎ ꯀꯩꯅꯣꯗꯣ ꯈꯔꯥꯎꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯅ ꯍꯟꯕ ꯌꯥꯕ꯭ꯔꯣ ꯌꯦꯡꯈꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯁꯨ ꯈꯪꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯅꯣꯡꯇ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯕꯗꯒꯤ ꯍꯦꯟꯅꯁꯨ ꯈꯜꯂꯝꯃꯣꯏ ꯏꯇꯣꯝꯇ ꯋꯥꯈꯜ ꯁꯥꯒꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯋꯥꯕ ꯑꯣꯏꯔꯗꯤ ꯁꯛꯀ ꯈꯪꯊꯤ ꯊꯤꯖꯟꯕꯅꯤ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯐꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯒꯦ ꯃꯥ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥꯅ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯐꯅꯕꯨ ꯄꯛꯆꯅꯤꯅꯦ ꯑꯃꯁꯨ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯗꯨꯒ ꯑꯃꯅ ꯑꯣꯐꯤꯁꯔ ꯑꯩꯉꯣꯟꯗꯩꯗꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯦ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯃꯤ ꯉꯥꯛꯇꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗ ꯃꯥꯏ ꯕꯣꯏ ꯃꯥꯏ ꯏꯇꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯥꯝꯇꯅ ꯍꯦꯛꯇ ꯄꯩꯁꯥ ꯂꯩ ꯍꯥꯏꯗꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯗꯣ ꯇꯨꯀꯥ ꯌꯥꯝ ꯊꯤꯒꯟꯕꯗꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯗ ꯃꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯎꯔꯛꯀꯅꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯗꯤ ꯅꯠꯇꯦꯕ ꯐꯔꯦꯁꯦ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯆꯠꯄ ꯌꯥꯕ ꯊꯕꯛ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯟꯅ ꯍꯟꯖꯤꯟꯒꯦ ꯕ꯭ꯔꯁ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯌꯨꯝꯗ ꯂꯣꯏ ꯇꯧꯖꯧꯔꯒꯦ ꯏꯔꯨꯐꯥꯎ ꯂꯨꯔꯨꯈꯤꯒꯦ ꯇꯧꯔꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯅꯍꯥꯟ ꯃꯈꯩ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯖꯔꯝꯕꯅꯤ ꯄꯨꯡ 10 ꯍꯦꯜꯂ ꯐꯥꯎꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯛꯇꯦ ꯅꯟꯗꯣꯅ
Karino masina masaide ka to karan chatana leirisibu kuidobu yawarjanone. Rasina maram hangasune kashu khombanate aisu ngasaide khalibani. Nahan khaidawna thengna solakbanate kanana kai harajanone. Ho ngasaine ibemaga wari sanakibani khara ngangamdaw male. Chaybi rajalane aduda. Adudi khangde aisu ibemada hangsirana call tawbani. Mana tawramba number duda off adum haidana leiri. Adugi oijalo amasina ka to karan chatlaga leirise. Angta ibirujo phone off leirina. Hairunu kaigi haidoino masana khangjaramnina. Asina karam thokpa ai khangdre. Yum panbai wa panbase phokpha hekda hogatkini. Wa amta inthina ngangnaba yadeba. Ho mapalawi paisa tanbagi wakhalda khali atopa amamu khandiye. Hai aingonda taraktana aidi yum kai pandana mabu pokli ha madi du sunate katu karan chatkera chatloira tome aidine thabag yami hayengde. Hairuba siyada athokpani asina. Training manungdo phone paiba yade haibagi niyom leibanina nupina lona paiba phone do phakibana maram oibana pau phauraknabagi upai amata leiramde. Tofam khangdaba masado diary do paraga awaba koknaba lelame. Nungsina nenegi manakta chatningba ubaduda ai karamna chathansigi khalakpada nene lakpa mapachanana makhoi thenba oina masu chatpagi tanja phangki. Chahi lisang sitna nene du naduna lei haiba mangonda khanganba nate. Aina sukkana hotnabani. Nene na ikhoida leiba matamda makhoina miramda chatlubagi tekto. Soidana Mana thingna kidrana ina pakatbado madi khangzaba nate. Oh namituda aina ukibado yambungna haisingna lotkiba adudi imasi miramda laingba chatpa soidana yambung oina paisa puthokpi boiramgani. Ma loina duna Guwahati chatlade hana yenglamba doctor du yobaga miramgi report yenghan boy thokloi khanbadagi aishu lona matunginaki. Yambungna chak order tawkiba aduga toina thabak chatlini anapada haikiba soidana oiramgani. Laibak thibana mana hankibaga nene so kanba ngamkide. Aina yumda matam chana laktuna mangondagi mana lerakpa phaisomdo laukide. Mana di warauramni. Nene bu potloiba loiramlaga ai nangnaba mabu college tagi lawba chatle. Magi masak uraga ai lefam khangde. Tanja chana aigi nungaitaba Thomas leirambana sabu onkiba. Yumda mamana halakpada firul machu silhankiba. Mabu khangkini haina nungaitaba mayamda amuk pudokke tawramba. Sanana karan tarakpadagi university chatlaga aina lan takiba. Khwaidagi nungsiba mina khwaidagi yeknaba olakpa. Masi yam chumba wafamni. Masina so ai magi manakta naksinba ngamdabi mase aigi yeknaba oikidra haina pakatpagi. Ai amukhana sanaga pau phaunakidre. Sorat numit oibana mana hostel da chatpado ai thinba yaukide. Mana kiyam waraukiba. Nungshi nene leitaba numitka sorat numitka nang nengonda yam waraukibado. Yambung haibagi thauna leikidabagini. Aina punsida ngasigi numit ani se kaugano haido adugini. Nangna tawningba sap tawbada ai isana yana laujage. Asukuiba matamse yambung nangi thamoido adu kyam kanbra. Aingonda wahi amata phawba hairaktaba. Somdana pau phaunaning phaunaba phangdraba nupidugi maram khara khajik khangningduna ikai iki thadokduna birengi manakta chatlami. Damdam siniko aina mabu ahanba ukhiba mapam asimaktadani mana ising balde na malakhatuna lakba. Icham chamjawi maithongdo ngasidi uge haiba phau phangdre. Kakasu leiba ude kadai chatkizano koine yengi kanasu leiba ude adungai ningthina haukiba mana masing mayamdugi mahutta napina isong songlame. Nene leiramadi kharasu phadawni ichekekchi ida dawrise. Thongshidi lolina aina la ise aidi hanasu phone tawhaude
ꯃꯇꯝꯁꯤ ꯀꯌꯥꯗ ꯌꯥꯡꯅ ꯆꯠꯂꯤꯕ ꯅꯥꯀꯟꯗ ꯀꯅꯥꯒꯤ ꯌꯨꯝꯁꯨ ꯂꯩꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯅ ꯁꯨꯃꯥꯡ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯎꯕ ꯐꯪꯂꯦ ꯑꯩꯕꯨ ꯀꯣꯜ ꯇꯧꯁꯤꯟꯁꯤꯔꯅꯦ ꯐꯣꯟ ꯇꯧꯗ꯭ꯔꯤꯉꯩ ꯕꯤꯔꯦꯟꯗꯨ ꯊꯣꯡꯒꯥꯜꯔꯣꯝꯗꯒꯤ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯊꯕꯛ ꯈꯔ ꯀꯣꯝꯕ ꯃꯥꯜꯂꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯁꯣꯝꯗ ꯂꯥꯛꯄꯁꯦ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯃꯌꯥꯝ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯀꯀꯥ ꯎꯅꯁꯦ ꯍꯥꯏꯈꯤꯕ ꯂꯩꯇꯦꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯝ ꯄꯣꯊꯥꯒꯦ ꯇꯧꯕ ꯆꯪꯁꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦ ꯑꯁꯣꯛꯅ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥꯅꯣ ꯍꯥꯟꯅ ꯎꯈꯤꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯃꯃꯥꯗꯣ ꯕꯤꯅꯣꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕꯅꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯣ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯆꯪꯁꯤꯀꯣ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯏꯆꯥꯁꯤꯗꯤ ꯔꯥꯖ ꯋꯥꯈꯜꯗꯅ ꯀꯔꯤꯅꯣ ꯌꯨꯝꯒꯨꯝꯕ ꯃꯐꯝꯁꯤꯗ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯅ ꯃꯥꯒꯤꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯕꯖꯥꯠꯅꯣ ꯌꯨꯝꯅꯦꯟ ꯇꯧꯔꯤꯁꯦ ꯏꯇꯣꯝꯇ ꯂꯩꯕꯒꯤ ꯌꯨꯝ ꯃꯥꯟꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯏꯕꯦꯝꯃ ꯂꯥꯛꯑꯒꯅꯦ ꯈꯔ ꯁꯦꯝꯖꯤꯟꯁꯦꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯀꯩꯁꯥꯝꯄꯥꯠꯀꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯗꯨꯗ ꯑꯁꯣꯛ ꯃꯗꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝꯁꯤꯗ ꯑꯩꯁꯨ ꯂꯩꯕ ꯄꯥꯝꯃꯤ ꯌꯨꯝꯁꯦ ꯏꯕꯥꯅꯤꯅ ꯋꯥꯅ ꯁꯥꯈꯤꯕꯅꯤ ꯀꯀꯥ ꯑꯩꯗꯤ ꯁꯤꯗ ꯂꯥꯛꯅꯤꯅ ꯀꯩꯁꯨ ꯄꯨꯔꯛꯇꯦ ꯏꯆꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯐꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯀꯀꯥ ꯌꯥꯔꯅꯤꯗ ꯑꯩ ꯆꯥ ꯊꯛꯄ ꯂꯦꯞꯄꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯦꯅꯦꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔ ꯃꯇꯨꯡ ꯃꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯩꯅꯤ ꯏꯕꯨꯡꯉꯣꯁꯤ ꯏꯕꯦꯝꯃꯕꯨ ꯐꯖꯅ ꯈꯪꯕ꯭ꯔꯣ ꯃꯈꯣꯏꯗꯅꯤꯅꯦ ꯏꯕꯦꯝꯃꯅ ꯂꯩꯔꯛꯄꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯍꯣꯠꯅꯕꯤꯈ꯭ꯔꯦ ꯏꯆꯥꯅ ꯃꯥꯅ ꯉꯁꯤ ꯃꯇꯤꯛ ꯆꯥꯔꯤꯁꯤꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯜꯗꯒꯤꯅꯤꯅꯦ ꯑꯩ ꯏꯕꯨꯡꯉꯣꯁꯤ ꯀꯗꯥꯏꯗꯅꯣ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯎꯔꯝꯃꯅꯤ ꯀꯀꯥ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡ ꯔꯥꯖ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕ ꯏꯕꯨꯡꯉꯣꯗꯣ ꯃꯍꯥꯛꯅꯤꯅꯦ ꯑꯣ ꯑꯗꯨꯅꯤ ꯑꯩꯅ ꯎꯈꯤꯕ ꯃꯥꯜꯂꯤꯅ ꯍꯥꯏꯁꯦ ꯏꯍꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯅꯗꯤ ꯌꯦꯟ ꯂꯣꯏꯕꯁꯦ ꯏꯀꯥꯏꯅ ꯍꯟꯊꯅ ꯈꯟꯕ ꯌꯥꯎꯔꯤꯅꯤꯅꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯂꯧꯈꯠꯄ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝ ꯐꯩ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯅꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯜꯂꯝꯗꯦꯗ ꯑꯗꯨꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯇꯧꯔꯕ ꯕꯤꯔꯦꯟꯅ ꯃꯄꯥꯕꯨꯡ ꯐꯪꯉꯦ ꯊꯤꯀꯥꯗꯥꯔ ꯅꯟꯗꯣ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯈꯥꯛ ꯆꯠꯂꯤꯅꯤ ꯃꯃꯥꯁꯨ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯑꯐꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯐꯪꯗꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯃꯥꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅꯕꯨ ꯐꯔꯤꯅꯤꯅꯦ ꯑꯁꯣꯛ ꯉꯛꯅ ꯉꯁꯥꯏ ꯗꯤꯂꯤꯞꯀ ꯍꯥꯏꯅꯕ ꯋꯥꯐꯝꯗꯨꯅ ꯀꯔꯤ ꯃꯈꯣꯏ ꯋꯥꯗꯣ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃꯕꯨ ꯃꯨꯟꯅ ꯈꯪꯕꯤꯕ ꯅꯨꯄꯥꯗ ꯊꯥꯖꯅꯤ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯃꯁꯥꯁꯨ ꯑꯥꯗ ꯌꯥꯝ ꯅꯛꯁꯤꯟꯅ ꯂꯣꯏꯅꯩ ꯍꯥꯏꯅ ꯇꯥꯖꯕ ꯀꯀꯥ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯑꯥꯗ ꯗꯤꯅꯦꯁꯀ ꯃꯥꯒꯗꯣ ꯈꯔ ꯑꯗꯨꯝ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯩ ꯍꯥꯏꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯕꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯀꯥꯔꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯕꯖꯥꯠꯅꯤ ꯃꯥꯅ ꯀꯔꯣꯝꯗꯩꯅꯣ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ ꯀꯀꯥ ꯅꯨꯄꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯣꯛꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯉꯩ ꯄꯥꯈꯪ ꯃꯆꯥꯅ ꯃꯐꯤ ꯅꯥꯂꯞ ꯁꯦꯠꯂꯒ ꯗꯨꯀꯥꯟ ꯆꯪꯉꯛꯑꯒ ꯔꯤꯆꯥꯔꯖ 10ꯗ ꯍꯥꯞꯈꯤꯕ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯍꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥ 1ꯒꯤ 3ꯒꯤ 5ꯒꯤ ꯍꯥꯞꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯕꯤꯔꯦꯟꯅ ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯊꯥꯖꯗꯦꯗ ꯑꯗꯨꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯋꯥꯔꯤꯗ ꯆꯥꯒ ꯊꯛꯀꯅꯤ ꯀꯥꯎꯔꯦꯗ ꯏꯪꯕꯨ ꯏꯪꯂꯝꯃꯅꯤ ꯀꯀꯥ ꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯒꯦ ꯏꯍꯦ ꯑꯗꯨꯁꯨ ꯍꯪꯍꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯅꯪꯗ꯭ꯔꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯑꯩꯅ ꯇꯧꯕꯁꯨ ꯑꯣꯐ ꯂꯩ ꯃꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯒꯤ ꯂꯦꯟꯂꯥꯏꯟꯗꯒꯤꯅꯤ ꯍꯥꯏ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯁꯨꯅꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯑꯃꯅꯤꯗꯣ ꯍꯥꯏꯔꯝꯃꯒ ꯂꯣꯏꯔꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯗ ꯑꯉꯥꯡꯈꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯩ ꯇꯣꯏꯅ ꯂꯥꯛꯑꯗꯕꯅꯤ ꯁꯤꯗꯩꯗꯤ ꯕꯤꯔꯦꯟ ꯁꯨꯒꯠꯂꯒ ꯁꯛꯇꯥꯁꯤꯒ ꯊꯥꯏꯅ ꯑꯩꯅ ꯋꯥꯔꯤꯉꯩꯗꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯗꯦ ꯍꯧꯖꯤꯛꯇꯅ ꯏꯆꯥ ꯑꯣꯐꯤꯁꯔ ꯑꯣꯏꯔꯅꯤ ꯍꯥꯏ ꯀꯥꯟꯗꯅ ꯀꯧ ꯉꯥꯡꯗꯅꯒ ꯇꯧꯖ ꯁꯥꯔꯤ
Hana ai song to ukidri. Mi gi wari ga lairi. Kaino nang toise. Ha. Ai ngondagi nang na hena ahal oisilene. Na koi ga khagdana. Hojik matam gi chatnabi haiduraba. Kaka sina phabra na khanbani. Aina takpagi mathaudi tade. Nupa ama oiradi masana lap lehaningi. Hoi. Koi khakpa yam phaji. Phajade haiba nate. Adubu pulap ka khakpadudi masanan bo watlidana. Aina lakchari se ninegi chahi gi usop su kuiraktrina haiba lakbani. Nangi haunabi wa thaidokpasi toklamdrine ha. Adugi wana teda kaka. Aishu khalambani. Kuidre haina. Handakti konungdo ina katpatari. Mi yamdabida. Namit khara watlingai ai chattuna hairasu haigi. Thoiba. Ikai ki thadoklaga aibo haijau hairadine. Bungo. Nang ni patho. Aigi ichanupi hek thorakpaga nangi apambado hekta hayu. Chahi gi khetnabasina ai pamdreda. Mana apamba lambida adum chatlasanu kaka. Ngai khone hei. Mana nang khalamadi kamdoba. Thajadeda. Adugi matangdudi. Aina nongmata phongdokibasu leite. Aduga haiso hairara. Kari haigadabano aishu bhab tadreda. Nakhoi inigi matangsi. Mafamsida lakpase ihang hangbagum tawi. Aisha dumaina phawrami. Matam kharadi. Adaidi sum hainaba haibado oikre. Thangnabashu mi leiredana. Nungtigi makhoi khatnaba makhol ta leireduni. Oh, ado kaka. Magi kai awatapa leibage hairakpaga yawbro. Leitaba maline. Nahansu kuidri. Makhura atombado magi manakta chattuna awat apa kharadi hangbiruba mali. Watradi kashu kaideda. Nakhoina wana hotnarakpa aishu khangdaba natini thoiba. Kaka, adubu wana hotnaba kaubrane. Mama sana thawai yaudradi aikhoina kashu tawba ngamba natida. Adusu chumi. Phari kaka, ai muk chatnaba tawragi. Lakpada ngairi amuk chatlagi hairiro. Hoi kaka, sumsida leithodi ashomda aigi thabak mayam amasu leihoba. Adunani. Hai fiti chilline ha, ichagi thabakse. Kaka, minadi ek ubada yen manaktada leiboina uramni. Thajadana aigi business mai pakle. Chedagi hendoktana laptop hauba seasonary. Aishu khangi. Nongma laktuna yengba taredana mayamdo. Ahoi, kaishu kaide. Adum lakbiyu. Ado kaka magi wadapa leirasu adum hangbiyu ko. Ai arrange tawzagi. Hairakdrisini ne lurise. Haibo hairadi ai shoidana pau phoraki. Nakhoidasu laktaba kuire. Laknaba ugda tawgi. Madau yadaba haiduni. Nupana hek thokibaga nupidusu mapada call tawjarakli. Ihe. Baba kaidoba yaurage. Thoibala ambanine. Hujikta chatkida ngairi. Nangna phone tawrakni khangamadi ngahak ngaihalamdawni. Baba, gari thokidribo. Angding biyo ba? Bema, chatkrene. Kay hairamino. Nang karam kanda thorakani. Awat apa leirasu adum hairo ona hairambani. Baba di kay haikige. Awat apa di aina hangbadasu thoidokna leite haina khumi. Aduga thorakpagi matamdudi chapchabi khangdri na haibani. Koiraroi. Matam lepaga ai adum hairage. Yam honge. Thainaga manadreni thoibado. Makoiga khagtana. Kanana phajai hairakpano. Mamaiga do kup sili. Nungshi nungaitana. Nabasatlo. Babadi makoida chatlaga hangbiba yabani. Naradi khangnida. Leibak na masak khangba mini. Khul khuding chattuna poultry gi matangdane awareness adum pibani. Thabag yam chinba misakni. Nabaga khangamoida. Magi nupidi kyamaidro. Thoibadi nupishu thidrina. Nungsi wakhaldana. Sananida call tawraga unaraga sengdokna sina haikibado. Bema, tabro nangbo. Tai baba, yambungdi karam kanda lohongni na haina tagya. Karino ni nangna hairisibo. Magi khangnaba nupiga leibrane. Leibani baba, kuina sauna rubani. Ai changamdaida pau phangna hobani. Unasi kaina haina kibani ba. Madumadi tasingna khangdin hei. Thasaba kharadi wali. Ichana hana oidaba ngangkiba leitabani na
ꯑꯃꯨꯛꯁꯨ ꯆꯨꯝꯃꯝꯅꯤꯅ ꯈꯜꯂꯤ꯫ ꯕꯕꯥ, ꯍꯥꯏꯌꯨꯅꯦ, ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯤꯕ꯫ ꯑꯗꯨꯝꯕ ꯑꯝꯇ ꯄꯜꯂꯝꯗꯦꯗ, ꯃꯃꯥꯁꯨ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ, ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯋꯥꯍꯩ ꯑꯃꯅꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯁꯥꯎꯔꯨꯅꯨꯀꯣ, ꯄꯦꯟꯁꯤꯟ ꯆꯠꯂꯝꯗꯥꯏꯗꯅꯦ ꯗꯤꯃꯥꯟ ꯌꯥꯝ ꯂꯥꯛꯑꯦꯅ ꯀꯣꯛ ꯀꯟꯅ ꯁꯥꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯍꯌꯦꯡ ꯅꯪ ꯊꯣꯔꯛꯑꯒꯅꯦ ꯈꯟꯅꯗꯧꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯐꯣꯟꯗ ꯈꯛ ꯍꯥꯏꯕꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ꯫ ꯍꯣꯏ ꯍꯥꯏꯌꯣ꯫ ꯌꯥꯔꯗꯤ ꯅꯪ ꯊꯣꯏꯕꯗꯨ ꯐꯣꯟ ꯇꯧꯕꯤꯌꯨꯅꯦ, ꯈꯔ ꯉꯥꯡꯁꯛꯇꯧꯅꯦ, ꯃꯀꯣꯏꯒ ꯈꯥꯛꯇꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯅꯨꯁꯜꯂꯦꯀꯣ꯫ ꯃꯥꯒꯤ ꯍꯥꯟꯅꯩ ꯁꯤꯝꯗꯣ ꯄꯥꯏꯕ ꯑꯣꯏꯗꯤ ꯑꯩ ꯍꯧꯖꯤꯛꯇꯨꯝ ꯇꯧꯁꯤꯟꯒꯦ꯫